Governor gi security review meeting si anauba governor hojik ajewala laaga hojik magi step sing si karamba thongda lakadum na haibadini akhoi ngasi Manipur da leiba praja miyamna hojik ngainariba amadi thakun henjila ba crisis sigi conflict sigi matangda warishan amam purakadra haibagi asam yamam thamnarga ngasi Manipur governor na security review meeting tawsida step to ni hojik ngainarisi adubu mamang thakta akhogi method ki conflict si moina hek hobo matamdagi union home minister akhogi Amit Shah su laktana Manipur da sumba security meeting review myam ama tawi khare adubu security meeting tawna review oina hairiba koi conflict si peaceful oiba solution ama phau ngasi phongda akoi porpangam khide adu hojik laiba kainogi security review sida hojik haibi giba akogi CM amadi magi cabinet ki council makai gi yautana governor gi oiba karamba wakhalonda karamba manungi plan singda akogi satharaiba conflict sida step sing chi pukhalak tabno haiba kaino sini hojik mayamna hojik yam kanna ngainarisi masi political agenda gi da sunat tabada akoi hojik leiba praja myam singna khamthengna wanare wanawi mathakta hojik recently akoi gi kangpokpi da thokiba akoi gi irang se haidi yamna akoi gi nuai taba SP amabu akoi gi nungna thomjanduna amadi petrol bomb sina duna akoi gi asopan nangiba kwaidagi kaino si masi conflict sigi achoba image amada moina chatharaiba kuki gi militant sing akagi suda lairiba militant sing openly tholaga akoigi AK-47 rifle pairaga akoi automatic rifle si pairaga moigi kaino sing si demand sing si phongna lauraga open kaino da chatharamni aduga thoiba thodok isilu same third May da kaino tawu matamda Chuchampurda moigi tribal solidarity rally chetpa matamda so open oina tholaga same incident third kaino May sida akoigi AK-47 si pairaga nomoi automatic si pairaga moi open thola kramni aduga chap manana 3 January gi kaino sida su AK-47 si pairaga nomoi sing si automatic pair open oina thola kramni masida hangningi ba wahangdi in the name of in the name of separate demand article number 3 gi de moina he nga leten haibda asida nomoi pairaga caption ba yaba adagi amadi highway si anytime blockade tawningba tawba amadi micham praja singda ot naiba amadi akoigi leiba nupi ngangbo phare election tawraga hatpagi right si pirabra sineba akoi hojik laiba kaino sida hangningi si masi punamak si akoi tha kun hena central government amadi akoi lengak sina palibsi kyam kuina yengaga leidoribno sigi wahang sini hojik langningi si amadi hojik tawriba security review meeting gi security ahenba force thomjan khre haibani adubu apha pungi hai thoiba open oina tholeiba kuki militant sing kuki terrorist sing dugi kaino dadi phabagi kaino paudi leitri aduga highway si hangdokpa ngamabra adugi achoba question su miyam praja na ngasi hangebako haiba kaino security meeting gi action se haide karama mongda laktoino haiba sini mayamna hojik yengningi ba wahangche sumaina thamjage khoi mamangda student singna icham chamna democratic oiba mawongda akoina CM unajage akoigi wafam khara thangjabagi haibada tear gas caption dana akoigi rubber bullet myam caption dana amadi akoi kaino sing si nongoi kaptana tawda sarta soga yamna soinai bi yawkhre amadi akoi hairiba akoigi chathariba democratic oiba mawong sida chathaba sing sida bo akoigi khut thaba amadi sarta singda phajanba punsanba amadi naha sing sida ek myamam pasila phajanba akoigi sensitive zone ni hairagi namada to mamangda thudong myam thokhrabne ko akoigi leiriba adu hojiki hairiba wang sida lakchaningi di haidi leiriba Imphal Valley gi akoigi leiriba VIP singi area si khakta sensitive oibra natraga akoigi leiriba Kangpokpi hojinel kandan haibido same kainoni lairiba Manipur gi ngamkhai gi area sing sadi sensitive natana Manipur gi government gi law si paloi dabra haibigi wahang sine ba achoba hoji prajam yamna hangisi chathara iba thawong sida Kangpokpi da nati Chuchampurda
DC office mamangdasu mai thagibagi thodok laikhrabni adagi atopa kuki kaino singna taba dominate area singsida official singsigi moina tawningbada tawba moina paino more da hairo more gi laiba law and order si moi makhara laiba we hek moina chaning mong da chatpa law khong de hek tawba nung langsanba amadi kaino tawba manipur gi kaino sorry policing da leptana attack tawbagi mamangdasu myamam laikhrabni adna hojik ngaiba lengaksina akoigi responsible government ama oibiraga law and order si tampak amadi sing amadi manipur gi lairiba akoigi boundary sing sida chap manana miyeng si yengbiu haibane akoi prajana haide chingoi tamoisinu aduga masigi law gi rule of law se chap chana chapiu haibane ba aduna tabida akoigi lairiba valley area da confine oiba sida si tha kunne na wanar bamarak sida law and order kaktang chalaibo itadi akoi manipur gi ngkai ngakni haibase masi asa se kitang luna thokadra ida sumain thamjake akoi political gi kaino gi hoji chathareiba conflict sida mileage logadaba political kaino makai si sum yamam lairibne adu tasenga jengbiu Congress na hairiba maran siriba natra BJP namu singdok singjin tawraga moi masien kunabagi kaino sida conflict sidi solution amdi purak pangamdeba amadi ngasai me thatagi thokibagi kaino status quo sida dum laiba buffer zone lairiba somna lansan bangamde highway sing thingba lepa ngambra adusu ngamde aduna moigi political mileage longne matamda amaga sum hunaraga laiba matam sida wariba parja sing wariba khoigi hawalaiba nahasing ima event singi kaino sida nongma nongmai waba hinjale amadi hauji haibiriba congress ki kaino sina su khoigi conflict sigi thakuni helapa sida statement oina chauna manipur gi branch natabra central committee gi oina chauna kaino tawraga haidi manipur da lairiba pochida akoigi BJP natraga congress ki wafam suna natana politician amo oina laibak sigi kaino oina tawbiraga statement natraga noina tawriba thaboksi sigi sida ngomkhai kaiba natraga manipur gi divide and kaino tawbu sida UT da natraga kaino sida statement thoga chauna haibadi amutta tajadri adubu congress na tawrambani BJP na si tawbani natraga atopa politician kaino party sing na si tawrambani madugi ngasigi waroi si purakpa ngamdabani adagi su suspension operation sigi science congress na tawramba matamdani aujina BJP na amuk kaino tawraga haire moina tawrambadi ngasi waroi sinji purakpa ngamtamni mai chalai si moina ni natraga manipuri conflict si tholai si BJP na thonmani haibagi kaino sida amaga khoigi hunarga chatpa matam sida solution di hauji su purakpa ngamdeba ko solution akoigi hauji thoiba highway gi blockade oiba economic ki manipuri condition amadi akoigi nahasing na hauji khunga kon khalaiba maram si karigino haibi core issue sing si masi oina somda nainabi dana akoigi diversion nama akoigi chathaba core issue de nathaina na puba manipur gi lairiba boundary sing si ngakhalakpagi sumaina chatkadamni masi boundary gi matang sida si tawgadamni akoi punna ngakminagani haibagi wakhalon si kitang nathaina na chatlaga congress amde BJP natra any politician kaino sigi hunabagi kaino sida chatlaga praja gi awabsi ubidarba haina sumain thamjage akoigi hojik central government da taksiliba akoigi kaino na honorable kaino sina kemchan na haiba kaino si masi practically on thokpada kaino tawgadra ngamakadra ngamoidra haibadi moina hana senthang pitharamisi lamga lising kuntrara yuma masabada dumaina laigimna adu lak manga da taksalaga onthongnaba tawgani haibaneba adubu luriba kainodi sadurbi yumsi karaidano hauji 60,000 hena IDP myamam laire haidi lanjenar pami lising humpuina laire 15,000 gi proposal ama thangatle adu sadurbi yumsi karaidano magi IDP na amadi manipur prajana pamisidi hanagi akoigi mayum da lairiba kun sinja hanjalaga masagi yumsi saba aduga haujiki hairaiba pochida 15,000 sida akoigi relocate tawra sabadudi akoi praja ama oina amadi lairiba IDP gi akoigi proposal di adudi nateba haidi ngasai 15,000 sadoriba mafamsi kadaida sadoino proposal si yarena khallasu masine kwaidi chawba wahang laktoidi hana lairamba kogi moreda IDP che moreda hanjangiba chuchampurda hanjangiba
ꯑꯃꯗꯤ ꯀꯥꯡꯄꯣꯛꯄꯤꯗ ꯀꯥꯡꯄꯣꯛꯄꯤꯗ ꯍꯟꯖꯤꯟꯈꯤꯕ ꯁꯨꯃꯥꯏꯅ ꯑꯃꯒ ꯍꯟꯖꯤꯟꯅꯔꯒ ꯁꯥꯕꯒꯤ ꯀꯩꯅꯣꯗꯨꯗꯤ ꯑꯀꯥꯏꯕ ꯀꯩꯁꯨ ꯂꯩꯇꯕ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯄ꯭ꯔꯣꯄꯣꯖꯦꯜ ꯊꯥꯡꯒꯠꯂꯛꯏꯁꯤ ꯌꯥꯝ ꯋꯦꯜꯀꯝꯅꯤ ꯌꯦꯁ ꯒꯣꯔꯃꯦꯟꯅ ꯍꯦꯜꯞ ꯇꯧꯗ꯭ꯔꯗꯤ ꯄꯥꯕ꯭ꯂꯤꯛ ꯃꯈꯩꯁꯤ ꯀꯅꯥꯅ ꯍꯦꯜꯞ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯂꯨꯔꯤꯕ ꯀꯩꯅꯣꯗꯤ ꯑꯩꯈꯣꯏ ꯁꯥꯗꯣꯔꯤꯕ ꯀꯩꯅꯣꯁꯦ ꯃꯐꯝꯁꯤꯡꯁꯦ ꯔꯤꯂꯣꯀꯦꯠ ꯇꯧꯔꯒ ꯃꯣꯔꯦꯗ ꯆꯪꯕ ꯉꯝꯗ꯭ꯔꯦꯔꯒꯅ ꯃꯐꯝ ꯑꯃꯗ ꯌꯦꯡꯉ ꯁꯥꯕ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯥꯏꯗꯤꯌꯥꯁ ꯑꯣꯐ ꯃꯅꯤꯄꯨꯔ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯁꯤꯗꯗꯤ ꯌꯥꯝ ꯆꯥꯎꯅ ꯆꯦꯈꯥꯏꯕ ꯑꯃ ꯂꯥꯛꯀꯅꯤꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ ꯑꯃꯗꯤ ꯁꯥꯕꯤꯗꯣꯔꯤꯕ ꯃꯐꯝꯁꯤꯡꯁꯦ ꯃꯁꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒ ꯇꯥꯟꯅꯕꯤꯔꯒ ꯑꯥꯏ ꯗꯤ ꯄꯤꯁꯤꯡꯒꯤ ꯃꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯁꯤꯡ ꯑꯃꯗꯤ ꯃꯣꯏꯒꯤ ꯒ꯭ꯔꯨꯞꯁꯤꯡ ꯂꯩꯔꯤꯕ ꯃꯁꯤ ꯇꯥꯟꯅꯕꯤꯔꯒ ꯇꯧꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯒꯅꯤ ꯍꯥꯏꯅ ꯁꯨꯃꯥꯏꯅ ꯊꯝꯖꯅꯤꯡꯉꯤ